ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯦ ꯏꯁꯥꯗ ꯊꯣꯛꯄ ꯋꯥꯔꯤ ꯑꯃꯈꯛꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯗꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯊꯣꯛꯏꯕꯁꯦ ꯊꯣꯛꯍꯟꯅꯤꯡꯗꯦ ꯑꯗꯨꯅ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯄꯅꯤ ꯑꯩꯅ ꯀ꯭ꯂꯥꯁ 10 ꯂꯣꯏꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯅꯨꯄꯤ ꯑꯃ ꯐꯦꯁꯕꯨꯛꯇ ꯈꯪꯅꯩ ꯅꯨꯄꯤꯁꯤꯒ ꯑꯩꯒꯁꯦ ꯆꯥꯎꯔꯥꯛꯅ ꯆꯍꯤ 2ꯒ ꯊꯥ 3 ꯅꯨꯡꯁꯤꯅꯩ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯅꯈꯤ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛꯇꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯝꯂꯤ ꯑꯩꯒ ꯍꯥꯟꯅ ꯈꯪꯅꯕ ꯅꯨꯄꯤꯁꯤꯒ ꯀꯤꯂꯣꯃꯤꯇꯔ 30 ꯂꯥꯞꯅꯩ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯇꯝ ꯑꯗꯨꯗ ꯑꯩꯍꯥꯛ ꯀ꯭ꯂꯥꯁ 11 ꯀꯥꯔꯛꯄ ꯃꯇꯝꯅꯤ ꯃꯥꯅ ꯀ꯭ꯂꯥꯁ 10 ꯇꯝꯂꯤ ꯑꯗꯨꯀꯥꯟꯗ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯑꯩꯈꯣꯏꯒꯤ ꯂꯝꯗꯣ ꯈꯔ ꯍꯥꯏꯊꯔꯒ ꯂꯩꯕꯅꯦ ꯑꯩ ꯇꯁꯦꯡꯅ ꯏꯝꯐꯥꯜ ꯐꯥꯎ ꯆꯠꯄꯁꯦ ꯌꯥꯝꯅ ꯀꯤꯔꯝꯃꯦ ꯍꯥꯏꯗꯤ ꯀꯥ ꯍꯦꯟꯅ ꯇꯣꯏꯅ ꯆꯠꯄ ꯅꯠꯇꯕꯒꯤꯅꯦ ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯒ ꯑꯩꯒꯁꯦ ꯁꯨꯝ ꯈꯪꯅꯔꯛꯑꯦ ꯑꯩꯒ ꯑꯩꯈꯣꯏ ꯁꯥꯏꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯅꯨꯃꯤꯠ ꯆꯨꯞꯄ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯦꯁꯦꯖ ꯊꯥꯔꯒ ꯑꯗꯨꯃꯛ ꯂꯦꯜꯂꯛꯑꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯉꯥꯏꯍꯥꯛꯇꯪ ꯎꯅꯗꯕꯗ ꯀꯣꯏꯊꯤ ꯊꯤꯕꯒꯤ ꯐꯤꯕꯝꯗꯣ ꯑꯗꯨꯃꯛꯅꯤ ꯇꯥꯁꯤꯜꯂꯛꯏꯕꯁꯦ ꯏꯕꯥꯅꯤꯅ ꯑꯁꯨꯛ ꯅꯨꯡꯁꯤꯅꯔꯤꯕꯁꯦ ꯁꯛꯇꯤ ꯑꯃꯨꯛꯇ ꯎꯅꯕ ꯅꯠꯇ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯃꯥꯒ ꯎꯅꯒꯦꯗꯤ ꯈꯜꯂꯦ ꯑꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯒ ꯇꯥꯟꯅꯔꯦ ꯚꯥꯏ ꯑꯩ ꯅꯨꯄꯤ ꯑꯃ ꯈꯪꯅꯩ ꯏꯊꯟꯗ ꯆꯠꯄꯁꯦ ꯐꯔꯛ ꯇꯥꯔꯦ ꯅꯣꯏꯒ ꯑꯝꯇ ꯄꯨꯟꯅ ꯆꯠꯁꯦꯅ ꯍꯥꯏ ꯃꯣꯏꯁꯨ ꯑꯩꯅ ꯑꯍꯥꯟꯕ ꯍꯥꯏꯕ ꯑꯣꯏꯕꯒꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯔꯛꯑꯦ ꯑꯁꯨꯝꯅ ꯎꯅꯔꯨꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯏꯃꯥꯟꯅꯕꯁꯤꯡꯁꯨ ꯑꯃꯨꯛ ꯑꯅꯤꯔꯛꯇꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯔꯛꯑꯝꯃꯦ ꯑꯗꯨꯒꯗꯤ ꯑꯩꯅ ꯅꯨꯄꯤ ꯎꯅꯕ ꯆꯠꯁꯦ ꯍꯥꯏꯕꯗꯣ ꯌꯥꯔꯛꯇ꯭ꯔꯦ ꯃꯣꯏꯁꯨ ꯃꯁꯥꯒꯤ ꯊꯕꯛ ꯂꯩꯕꯒꯤ ꯑꯩꯁꯨ ꯎꯅꯗꯕꯗꯤ ꯌꯥꯗꯕꯒꯤ ꯑꯩꯅ ꯋꯥꯈꯟꯗ ꯁꯨꯃꯥꯏꯅ ꯈꯜꯂꯛꯑꯦ ꯍꯦꯔꯥ ꯅꯨꯄꯥꯅꯕꯨ ꯀꯩꯅꯣ ꯏꯊꯟꯗ ꯆꯠꯂ ꯂꯣꯏꯔꯦ ꯃꯁꯤ ꯈꯜꯂꯒ ꯑꯩ ꯅꯨꯃꯤꯠꯇꯣ ꯏꯊꯟꯗ ꯆꯠꯈꯤ ꯃꯐꯝꯗ ꯌꯧꯔꯀꯥꯟꯗ ꯏꯊꯟꯗꯁꯨ ꯈꯟꯈꯤ ꯑꯁ ꯀꯩꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦꯅ ꯃꯁꯤꯗꯤ ꯑꯗꯨꯒ ꯑꯃꯅ ꯑꯩꯅ ꯅꯨꯄꯤ ꯎꯅꯕ ꯆꯠꯄꯁꯦ ꯌꯨꯝꯗ ꯁꯦꯡꯅ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦ ꯃꯔꯝꯗꯤ ꯏꯃꯥ ꯕꯕꯥꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯖꯩ ꯑꯗꯨꯒ ꯑꯩꯅ ꯅꯨꯄꯤ ꯎꯅꯕ ꯆꯠꯇꯧ ꯅꯨꯃꯤꯠꯁꯦ ꯉꯟꯇꯥ ꯍꯧꯒꯠꯇꯣꯏꯅꯦ ꯃꯔꯝꯗꯤ ꯂꯝ ꯂꯥꯞꯄꯒꯤꯅꯦ ꯑꯗꯨꯀꯥꯟꯗꯗꯤ ꯂꯝꯕꯤꯁꯨ ꯁꯦꯝꯕ ꯍꯧꯕꯒꯤ ꯌꯥꯝꯅꯁꯨ ꯐꯠꯇꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯩꯅ ꯅꯨꯄꯤ ꯎꯅꯕ ꯆꯠꯇꯣꯏꯁꯦ ꯄꯨꯡ 9ꯗꯒꯤ ꯆꯠꯂꯅꯤ ꯑꯗꯨꯒ ꯄꯨꯡ 9 ꯑꯗꯨꯋꯥꯏꯗ ꯌꯧꯗꯣꯏꯅꯦ ꯄꯨꯔꯥ ꯂꯋꯥꯏꯅ ꯏꯝꯐꯥꯜ ꯀꯥꯕ ꯍꯥꯏꯗꯣ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯃꯣꯏ ꯑꯗꯥꯏꯗꯣ ꯎꯅꯐꯝ ꯀꯥ ꯍꯦꯟꯅ ꯂꯩꯇꯕꯒꯤ ꯃꯈꯥ ꯑꯃꯨꯛ ꯍꯥꯏꯊꯗꯣꯏꯅꯦ ꯑꯗꯨꯅ ꯑꯩꯅ ꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯃꯤꯠ ꯇꯥꯕꯁꯦ ꯈꯪꯍꯧꯗꯦ ꯍꯦꯛꯇ ꯅꯣꯡꯃꯗꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯅꯨꯃꯤꯠ ꯑꯃꯁꯨ ꯌꯥꯎꯈ꯭ꯔꯦ ꯃꯣꯏ ꯂꯩꯀꯥꯏꯗ ꯑꯩꯅ ꯃꯥ ꯉꯥꯏꯔꯒ ꯂꯩꯕꯅꯦ ꯑꯗꯨꯒꯗꯤ ꯅꯨꯄꯤ ꯑꯃ ꯂꯧꯕꯨꯛꯇꯒꯤ ꯀꯥꯈꯠꯂꯛꯑꯒ ꯏꯕꯨꯡꯉꯣ ꯆꯥ ꯄꯨꯗꯔꯛꯄ꯭ꯔꯣ ꯁꯤꯅꯤ ꯑꯩꯁꯨ ꯍꯥ ꯀꯩ ꯍꯥꯏꯕ ꯅꯨꯄꯤꯗꯨꯅ ꯏꯍꯦ ꯏꯕꯨꯡꯉꯣ ꯑꯣꯟꯅꯔꯦ ꯂꯧꯕꯨꯛ ꯃꯄꯥꯟꯒꯤ ꯂꯝꯕꯤꯁꯤꯗ ꯂꯦꯞꯄꯁꯤꯗ ꯆꯥ ꯄꯨꯗꯔꯛꯄ ꯃꯥꯜꯂꯨꯔꯦ ꯍꯥꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯝꯃꯦ ꯑꯩꯁꯨ ꯏꯀꯥꯏꯕꯗꯒꯤ ꯈꯤꯇꯪ ꯀꯨꯝꯗꯔꯒ ꯑꯩꯈꯣꯏ ꯁꯥꯏꯗꯣ ꯉꯥꯏꯔꯒ ꯂꯩ ꯁꯨꯃꯥꯏ ꯇꯧꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯦꯟꯈꯤ ꯃꯇꯝ ꯈꯔꯁꯨ ꯏꯊꯟꯗ ꯅꯥꯏꯇꯣꯝ ꯆꯠꯄ ꯑꯗꯨꯝ ꯍꯩꯅꯔꯛꯑꯦ ꯏꯁꯥ ꯏꯊꯟꯗ ꯆꯥꯎꯊꯣꯛꯆꯔꯝꯃꯦ ꯁꯤ ꯅꯨꯄꯤꯁꯦ ꯀꯣꯏꯕꯗꯒꯤ ꯑꯩꯁꯦ ꯂꯝꯃꯤ ꯇꯨꯃꯤꯠꯇꯤ ꯐꯖꯅ ꯈꯪꯉꯦ ꯍꯥꯏꯅ ꯏꯊꯟꯗ ꯈꯟꯖꯈꯤ ꯃꯌꯥꯝꯗ ꯂꯤꯈ꯭ꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯈ꯭ꯔꯦ ꯑꯩ ꯑꯗꯨꯁꯨ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯀꯦ ꯑꯩꯈꯣꯏ ꯁꯥꯏꯗꯣ ꯏꯁꯧ ꯈꯔ ꯂꯥꯡꯉꯦ ꯃꯥꯅ ꯈꯟꯈ꯭ꯔꯗꯤ ꯃꯥꯅ ꯈꯟꯕꯅ ꯆꯨꯝꯃꯦꯅ ꯆꯠꯄ ꯃꯤꯅꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯗꯦꯝ ꯀꯦꯌꯔꯗꯨꯅꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯗꯨꯕꯨ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯃꯔꯝꯗꯤ ꯑꯩ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯃꯥꯁꯦ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯔꯤ ꯑꯃꯒꯤꯁꯨ ꯍꯦꯛꯇ ꯕ꯭ꯂꯣꯛ ꯑꯗꯨꯝ ꯄꯤꯔꯛꯑꯦ ꯃꯥꯁꯦ ꯑꯗꯨꯝ ꯁꯨꯝ ꯇꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯑꯩꯁꯨ ꯇꯁꯦꯡꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯛꯑꯦ ꯑꯩꯅ ꯏꯃꯥꯟꯅꯕ ꯑꯃꯗꯒꯤ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯕꯅꯦ ꯃꯥꯅ ꯏꯃꯥꯟꯅꯕꯒꯤ ꯅꯝꯕꯔꯗꯣ ꯕ꯭ꯂꯣꯛ ꯄꯤꯗꯕꯁꯦ ꯌꯥꯎꯁꯤꯜꯂꯛꯇ꯭ꯔꯦ ꯃꯗꯨꯗꯒꯤ ꯑꯩꯁꯦ ꯌꯨꯝꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯃꯛ ꯍꯜꯂꯛꯑꯦ ꯑꯩꯉꯣꯟꯗ ꯇꯦꯟꯁꯟ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩꯔꯦ ꯅꯨꯃꯤꯠ 5ꯅꯤꯁꯦ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯃꯥ ꯕ꯭ꯂꯣꯛ ꯊꯝꯃꯦ ꯃꯁꯤꯗꯒꯤ ꯑꯩꯁꯨ ꯒꯥꯔꯤ ꯊꯧꯔꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯦ ꯅꯨꯃꯤꯠꯇꯣ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯄꯨꯡ 4ꯗꯒꯤ ꯆꯠꯄꯅꯦ ꯑꯩꯁꯦ ꯅꯨꯃꯤꯠꯇꯨꯗ ꯄꯨꯔꯥ ꯇꯦꯟꯁꯟ ꯑꯔꯣꯏꯕꯤꯅꯦ ꯂꯝꯕꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩ ꯒꯥꯔꯤ ꯇꯣꯛꯈꯤ ꯅꯨꯃꯤꯠꯇꯣ ꯏꯁꯥꯗ ꯁꯈꯤꯅꯥ ꯑꯃꯗꯤ ꯑꯗꯨꯃꯛ ꯄꯤꯔꯛꯑꯦ ꯃꯤꯁꯁꯨ ꯌꯥꯝꯅ ꯆꯣꯡꯉꯦ ꯑꯗꯨꯕꯨ ꯑꯩ ꯃꯣꯏ ꯂꯩꯀꯥꯏꯗ ꯂꯥꯁꯇ ꯌꯧꯁꯤꯜꯂꯛꯑꯦ ꯃꯥꯗꯤ ꯀꯣꯆꯤꯡ ꯆꯠꯀꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯃꯥꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗ ꯑꯩ ꯉꯥꯏꯔꯒ ꯂꯩ ꯄꯨꯡ 1 ꯍꯦꯟꯅ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯃꯥꯁꯦ ꯂꯥꯛꯑꯦ ꯑꯩꯅ ꯃꯥ ꯂꯥꯛꯄꯗꯣ ꯂꯥꯞꯅ ꯎꯔꯦ ꯃꯥꯁꯨ ꯃꯃꯥꯟꯅꯕꯤꯒ ꯂꯥꯛꯑꯦ ꯑꯩꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯅꯛꯁꯤꯜꯂꯛꯑꯦ ꯑꯩꯁꯦ ꯃꯥ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯈꯤ ꯃꯥꯗꯣ ꯑꯋꯥꯕ ꯁꯛꯐꯝ ꯑꯃꯠꯇ ꯇꯧꯗꯅ ꯃꯅꯥꯀꯣꯡꯗ ꯍꯦꯗꯐꯣꯟ ꯑꯃ ꯊꯤꯟꯖꯤꯜꯂꯒ ꯂꯥꯛꯑꯦ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯑꯩꯅ ꯈꯟꯈꯤ ꯑꯣ ꯅꯪꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯣꯏ ꯑꯣꯏꯔꯦꯀꯣ ꯅꯨꯃꯤꯠꯇꯣ ꯃꯥꯁꯨ ꯑꯩ ꯁꯥꯎꯔꯦ ꯍꯥꯏꯕꯁꯦ ꯈꯪꯉꯕ ꯃꯥꯜꯂꯦ ꯑꯩꯕꯨ ꯊꯦꯝꯃꯛꯑꯦ ꯅꯪ ꯌꯨꯝꯗ ꯍꯜꯂꯣ ꯊꯦꯡꯉꯦ ꯑꯩ ꯅꯪꯒꯤ ꯅꯝꯕꯔꯗꯣ ꯕ꯭ꯂꯣꯛ ꯍꯥꯡꯉꯛꯑꯒꯦꯕ
ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏꯅ ꯍꯥꯏꯔꯛꯑꯦ ꯑꯩꯅ ꯍꯥꯏꯕꯅꯦ ꯅꯪꯅ ꯃꯇꯨꯡꯗ ꯇꯧꯔꯔꯣꯏ ꯍꯥꯏꯔꯒ ꯀꯌꯥꯔꯛ ꯁꯨꯔꯦ ꯅꯪꯅ ꯑꯩ ꯋꯥꯍꯜꯂꯤꯁꯦ ꯃꯥꯁꯨ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯃꯥꯜꯂꯦ ꯃꯃꯥꯏꯗꯣ ꯏꯀꯥꯏꯕꯒꯤ ꯃꯃꯤ ꯑꯃ ꯎꯔꯛꯄꯗꯒꯤ ꯑꯩꯁꯨ ꯈꯔ ꯁꯥꯎꯕ ꯐꯔꯦ ꯕ꯭ꯂꯣꯛꯁꯨ ꯃꯥꯅ ꯍꯪꯉꯛꯑꯦ ꯈꯨꯗꯛꯇꯨꯗ ꯑꯗꯨꯝ ꯑꯗꯨꯒ ꯃꯥꯗꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ ꯃꯥꯅ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯅꯪ ꯌꯨꯝꯗ ꯍꯟꯗ꯭ꯔꯤꯕꯣ ꯍꯥꯏꯅ ꯑꯩꯅ ꯍꯟꯗ꯭ꯔꯤ ꯑꯩ ꯅꯣꯏꯒꯤ ꯃꯅꯤꯡꯒꯤ ꯂꯩꯔꯛꯇ ꯂꯩꯔꯤ ꯍꯥꯏꯅ ꯈꯨꯝꯃꯦ ꯃꯗꯨꯗ ꯃꯥꯅ ꯍꯜꯂꯣꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯔꯛꯄꯗ ꯀꯥꯟꯆꯤꯄꯨꯔ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯩꯁꯦ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯒꯥꯔꯤꯁꯨ ꯃꯃꯥꯏ ꯐꯅꯌꯥꯝ ꯁꯣꯛꯑꯦ ꯑꯩꯁꯨ ꯐꯅꯌꯥꯝ ꯁꯣꯛꯑꯦ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯩ ꯀꯣꯛꯇꯤ ꯌꯧꯍꯧꯗ꯭ꯔꯦ ꯑꯩꯅ ꯆꯣꯡꯊꯣꯛꯍꯧꯕꯒꯤ ꯐꯕꯅꯦ ꯑꯩ ꯏꯁꯥꯁꯦ ꯏ ꯊꯣꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯨꯝꯗ ꯀꯣꯜ ꯇꯧꯗꯧꯁꯨ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯄꯥꯈꯠꯅꯤ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯑꯗꯨꯝ ꯇꯧꯗ꯭ꯔꯦ ꯑꯩ ꯋꯥꯔꯁꯨ ꯋꯥꯅ ꯒꯥꯔꯤꯗꯣ ꯑꯗꯨꯝ ꯊꯧꯔꯛꯑꯦ ꯒꯥꯔꯤ ꯊꯧꯔꯛꯏꯕꯗꯣ ꯅꯥꯍꯩꯔꯒꯅꯤ ꯑꯩꯅ ꯌꯨꯝꯗꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯅ ꯌꯥꯝꯅ ꯋꯥꯅ ꯂꯥꯛꯈꯤ ꯑꯩꯁꯦ ꯌꯨꯝꯗ ꯀꯩ ꯍꯥꯏꯁꯤꯒꯦꯅ ꯈꯟꯕ ꯁꯨꯝ ꯍꯧꯔꯛꯑꯦ ꯑꯅꯥꯕꯒꯗꯣ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ ꯅꯨꯄꯤꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯔꯗꯤ ꯏꯃꯥ ꯕꯕꯥꯅ ꯑꯩꯕꯨ ꯋꯥꯔꯧꯈ꯭ꯔꯅꯤ ꯍꯥꯏꯅ ꯑꯩ ꯏꯊꯟꯇ ꯈꯜꯂꯦ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯋꯥꯈꯜ ꯑꯃ ꯂꯥꯛꯑꯦ ꯏꯁꯩ ꯌꯦꯡꯕ ꯆꯠꯄꯗ ꯏꯃꯥꯟꯅꯕꯅ ꯑꯩꯕꯨ ꯊꯤꯜꯂꯝꯃꯦ ꯃꯥꯒ ꯑꯩꯒ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯒꯣꯂꯥꯏꯗ ꯒꯥꯔꯤ ꯊꯧꯗꯣꯔꯛꯄꯗꯣ ꯎꯍꯧꯗ꯭ꯔꯦꯅ ꯈꯨꯝꯖꯤꯜꯂꯦ ꯑꯩꯒꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯏꯃꯥꯗꯤ ꯄꯥꯈꯠꯈ꯭ꯔꯦ ꯏꯃꯥꯅ ꯊꯋꯥꯏ ꯃꯤ ꯀꯧꯁꯤꯟꯕ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯍꯥꯏꯖꯤꯟꯕ ꯃꯐꯝꯗꯨꯗꯅꯦ ꯑꯦꯛꯁꯤꯗꯦꯟꯅ ꯀꯥꯟꯆꯤꯄꯨꯔꯗ ꯊꯣꯛꯑꯦ ꯑꯗꯨꯒ ꯊꯋꯥꯏ ꯃꯤ ꯀꯧꯁꯤꯟꯕꯅ ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯀꯧꯔꯤꯅꯦ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯅꯩꯕꯅꯦ ꯑꯩ ꯊꯥ ꯑꯃꯃꯨꯛꯇꯤ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯦ ꯆꯠꯄ ꯌꯥꯗꯕꯒꯤ ꯑꯁꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯀꯨꯜꯁꯨ ꯆꯠꯇ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯉꯛꯏꯕꯁꯦ ꯑꯩꯈꯣꯏ ꯁꯥꯏꯗ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯥꯏꯅ ꯀꯩ ꯍꯥꯏꯔꯛꯀꯦ ꯍꯥꯏꯕꯗ ꯅꯁꯥꯅ ꯊꯣꯛꯍꯟꯖꯕꯅꯦꯅ ꯍꯥꯏꯔꯛꯑꯦ ꯀꯩꯗꯧꯕꯒꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏꯅꯣ ꯁꯤꯅꯤ ꯑꯩꯅ ꯈꯜꯂꯦ ꯑꯣ ꯅꯪꯁꯦ ꯀꯩ ꯋꯥꯈꯜ ꯈꯜꯂꯒ ꯍꯥꯏꯔꯛꯏꯅꯣ ꯍꯥꯏꯅ ꯋꯥꯈꯜꯁꯤꯗ ꯏꯃꯣꯁꯅꯦꯜ ꯑꯃꯗꯤ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯩꯁꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕ ꯃꯇꯨꯡꯗꯒꯤ ꯃꯥꯁꯨ ꯐꯖꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯑꯗꯨꯝ ꯌꯥꯔꯛꯑꯦ ꯑꯩꯅ ꯈꯜꯂꯦ ꯃꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯥꯜꯂꯦ ꯍꯥꯏꯅ ꯏꯊꯟꯗꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩꯅ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯄꯒꯤ ꯁꯦꯝ ꯁꯥꯔꯦ ꯑꯩꯅ ꯂꯩꯗꯣꯏꯁꯤꯁꯨ ꯃꯄꯥꯟꯗ ꯆꯍꯤ 2ꯅꯤ ꯑꯩ ꯂꯥꯛꯑꯦ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯑꯝꯃꯒ ꯁꯤꯒꯤ ꯃꯇꯨꯡꯗꯁꯨ ꯏꯕꯥꯅꯤꯁꯦ ꯁꯥꯊꯤꯅ ꯈꯠꯅꯔꯦ ꯃꯥꯅ ꯑꯩꯁꯦ ꯕ꯭ꯂꯣꯛ ꯄꯤꯔꯛꯑꯦ ꯃꯥꯁꯦ ꯌꯨꯝꯗ ꯂꯩꯔꯝꯃꯁꯨ ꯈꯔ ꯐꯗꯧꯕ ꯑꯩꯁꯦ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯛꯑꯦ ꯅꯨꯃꯤꯠ 6ꯅꯤꯅꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯕ꯭ꯂꯣꯛ ꯄꯤꯔꯛꯏꯁꯦ ꯑꯩꯁꯦ ꯀꯣꯂꯦꯖꯁꯨ ꯆꯠꯇ꯭ꯔꯦ ꯋꯥꯈꯜꯁꯦ ꯌꯥꯝꯅꯁꯨ ꯋꯥꯔꯦ ꯇꯁꯦꯡꯅ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯃꯁꯤꯗꯒꯤ ꯑꯩꯁꯦ ꯄꯦꯟꯗꯕꯒꯤ ꯃꯌꯥꯏꯅ ꯌꯨ ꯇꯛꯄ ꯍꯧꯔꯦ ꯃꯣꯏꯗꯁꯨ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯀꯌꯥ ꯑꯃ ꯇꯥꯍꯜꯂꯦ ꯑꯗꯨꯕꯨ ꯑꯩ ꯉꯥꯎꯔꯕꯅꯤꯅ ꯒꯥꯔꯤ ꯃꯃꯥꯡꯗ ꯆꯣꯡꯁꯤꯟꯕꯅꯦ ꯁꯤꯔꯒꯦ ꯍꯥꯏꯅ ꯏꯃꯥꯟꯅꯕꯅ ꯑꯩꯁꯦ ꯅꯨꯃꯤꯠꯇꯨꯗ ꯐꯥꯏ ꯅꯪ ꯁꯨꯃꯥꯏ ꯇꯧꯔꯤ ꯀꯩꯅꯣ ꯅꯪꯅ ꯋꯥꯔꯒ ꯅꯣꯏ ꯁꯥꯏꯅ ꯎꯕꯤꯕ꯭ꯔꯥꯁꯦ ꯑꯇꯩꯒꯤ ꯈꯟꯒꯅꯣ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯒꯤ ꯈꯜꯂꯣ ꯅꯪꯅꯗꯤ ꯁꯤꯗ ꯑꯉꯥꯎꯕꯒꯨꯝ ꯂꯩ ꯃꯥꯗꯤ ꯑꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯗꯣꯏꯅꯦ ꯑꯁꯨꯝꯅ ꯏꯃꯥꯟꯅꯕꯅ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯔꯒ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯂꯤꯕꯗꯒꯤ ꯃꯥ ꯑꯃꯨꯛ ꯕ꯭ꯂꯣꯛ ꯍꯪꯉꯛꯑꯦ ꯍꯟꯗꯛꯇꯤ ꯈꯔ ꯑꯃꯨꯛ ꯐꯔꯦ ꯑꯁꯨꯝꯅ ꯏꯕꯥꯅꯤꯁꯦ ꯈꯟꯅ ꯑꯃꯨꯛ ꯆꯍꯤ 2ꯁꯦ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ ꯑꯩꯁꯨ ꯁ꯭ꯇꯗꯤꯁꯦ ꯂꯥꯁ ꯏꯌꯔꯒꯤꯅꯦ ꯍꯟꯗꯛ ꯃꯥꯒꯩꯒ ꯗꯥꯏꯔꯦꯛ ꯇꯣꯛꯅꯕꯒꯤ ꯃꯔꯝꯁꯦ ꯁꯤꯁꯨ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦ ꯅꯨꯃꯤꯠꯁꯦ ꯑꯩ ꯋꯥꯈꯜꯗ ꯀꯥꯎꯕ ꯉꯝꯂꯣꯏꯗꯕ ꯋꯥꯔꯤ ꯑꯃꯗꯤ ꯑꯗꯨꯝ ꯑꯣꯏꯔꯅꯤ ꯄꯨꯟꯁꯤꯒꯤ ꯃꯄꯥꯟꯂꯣꯝꯗ ꯂꯩꯕ ꯍꯥꯏꯕꯁꯦ ꯄꯩꯁꯥꯒꯤ ꯃꯊꯧ ꯇꯥꯕ ꯉꯥꯛꯇꯅꯦ ꯃꯥꯁꯦ ꯍꯥꯟꯅꯗꯤ ꯃꯃꯥꯟꯅꯕꯤꯒ ꯀꯥ ꯍꯦꯟꯅ ꯄꯨꯜꯂꯛꯇꯕꯅꯦ ꯍꯟꯗꯛꯇꯤ 12 ꯊꯥꯕꯒꯤ ꯃꯇꯥꯡꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯌꯥꯝ ꯇꯣꯏꯅ ꯄꯨꯜꯂꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯕ ꯏꯃꯥꯟꯅꯕꯁꯤꯡꯁꯦ ꯃꯣꯏꯕꯨ ꯁꯤꯗꯕꯒꯤ ꯋꯥꯗꯤ ꯅꯠꯆꯗꯦ ꯃꯤ ꯈꯔꯗꯤ ꯑꯗꯨꯃꯛ ꯂꯩ ꯄꯩꯁꯥ ꯈꯦꯠꯄ ꯑꯩꯉꯣꯟꯗꯒꯤꯁꯨ ꯐꯅꯌꯥꯝ ꯈꯦꯠꯈ꯭ꯔꯦ ꯃꯄꯥꯟꯗ ꯂꯩꯕ ꯍꯥꯏꯁꯤꯗꯤ ꯃꯤ ꯖꯥꯠ ꯊꯦꯡꯅꯕ ꯇꯥꯕꯅꯦ ꯅꯨꯃꯤꯠ ꯑꯃꯅꯤꯁꯦ ꯑꯩꯈꯣꯏ ꯁꯥꯏꯒ ꯃꯃꯥꯟꯅꯕꯤꯒ ꯂꯩꯃꯤꯟꯅꯕ ꯖꯥꯠꯅꯤ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯕꯨꯁꯇꯔ ꯀꯥꯞꯄꯣꯅ ꯍꯥꯏ ꯃꯃꯥꯟꯅꯕꯤꯒꯤꯅꯦ ꯑꯩꯁꯨ ꯍꯣꯏ ꯀꯥꯞꯄꯛꯀꯦꯅ ꯃꯉꯣꯟꯗ ꯀꯥꯞꯄꯦ ꯅꯨꯃꯤꯠꯇꯨꯗ ꯑꯩꯉꯣꯟꯗ ꯇꯥꯔꯤꯕ ꯗꯁꯥꯁꯦ ꯏꯃꯥꯟꯅꯕ 3ꯃꯨꯛ ꯄꯩꯁꯥ ꯑꯩꯉꯣꯟꯗꯒꯤ ꯄꯩꯁꯥ ꯍꯪꯉꯛꯑꯦ ꯑꯩꯁꯨ ꯇꯣꯏꯅ ꯍꯪꯉꯛꯄ ꯏꯃꯥꯟꯅꯕ ꯅꯠꯇꯕꯒꯤ ꯑꯗꯨꯃ ꯅꯨꯡꯉꯥꯏꯇꯗꯅ ꯄꯤꯈ꯭ꯔꯦ ꯂꯩꯕꯨ ꯂꯩꯔꯕꯗꯤ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯦ ꯍꯥꯏꯅ ꯑꯗꯨꯝ ꯆꯝꯅ ꯈꯟꯇꯣꯛꯑꯦ ꯑꯩꯅ WhatsAppꯇ ꯁ꯭ꯇꯣꯔꯤ ꯊꯝꯕꯅꯦ ꯋꯥꯍꯩꯗꯣ ꯁꯨꯃꯥꯏꯅꯅꯦ ꯅꯣꯏ ꯃꯌꯥꯝꯒꯤ ꯑꯩ ꯂꯩ ꯋꯥꯅꯨꯅ ꯁꯤꯒꯤ ꯁ꯭ꯇꯦꯇꯁꯁꯦ ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯃꯃꯥꯟꯅꯕꯤꯅ ꯎꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯁꯥꯏꯗꯣ ꯏꯁꯧ ꯇꯧꯔꯛꯑꯦ ꯕꯨꯁꯇꯔ ꯑꯃꯈꯛꯀꯤ ꯑꯗꯨꯌꯥꯝ ꯏꯖꯠ ꯇꯥꯕ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯛꯑꯦ ꯑꯗꯨꯒ ꯃꯥꯁꯦ ꯑꯩꯅ ꯊꯦꯝꯕ ꯌꯥꯗꯕ ꯃꯈꯩ ꯑꯗꯨꯃꯥꯏ ꯑꯩꯉꯣꯟꯗ ꯄꯩꯁꯥꯗꯣ ꯀꯥꯞꯊꯣꯔꯛꯑꯦ ꯑꯩꯁꯦ ꯃꯉꯣꯟꯗ ꯐꯖꯅ ꯍꯥꯏ ꯅꯣꯏꯗ ꯅꯠꯇꯦ ꯅꯣꯏꯗ ꯍꯥꯏꯕ ꯅꯠꯇꯦ ꯏꯃꯥꯟꯅꯕꯒꯩꯗ ꯍꯥꯏꯕꯅꯦ ꯑꯗꯨꯁꯨ ꯊꯥꯖꯗ꯭ꯔꯦ ꯃꯣꯏꯁꯦ ꯃꯁꯤꯗꯒꯤ ꯑꯩꯅ
Sidi yaroi. Imanabana message tharapa pisagi hangpoda mangonda loinaba screenshot thazile. Aina khale o aija kitangda soi haina. Si aina lanbo oidoira hoji phaba adum samamnari. Adudagi amu mase blog pire. Mase handakti phasana change tawre. Hanagi blog ka manadre. Mamanabida aina message thaba matamda. Mamanabida blog to amda hangto kholona habaze. Ma aina habado tasinadre. Aina status thamba kanda mamanabiduna uraga ekhoi shaida maija engonda busta kapapai haira habadagi tawriba ishauni ekhoi sagisi ekhoi saiso ikaidena tawrini khalle aishu dum masidagi aina mamanabiga paw phawnai aina paw phawnaribada wari sum samthokna baine ado mamanabina haire nanga saunaraga blog pibe kanda call wari su sanai message su thanai ahingdesu nongalapa matamdesu ma tamna wari adum sanai ne hai aisha adu pawdu tabadagi khoidose amu hena sauningkhre mamanabiduna sumaina hare aidi noi saunaba pharaboi khalure masidega aisha sauningbadagi mamanabidagi call conference tawraga aina monda hai nanga wari sanari do kanano haina mana kai khumlakeda mana toba khuding angonda loina harakadra hare aisha sauninge phathaba ngamdabagi monda thina ngangkhre sinsu thikre kanana bu sauningoi dino engonda blog piraga paw atopaga phaunaramadi lasta mamana bana hare aina haningidi mamana ba oidi engonda wal oli kaiginu sini hojiti maram ire leitana aduma kainare maso mana phagadaba mana pamba lambida satpane yelakano hare aina mayamda hajaningbadi nupa oina poklabadi nupida ka hena thasaba thambigano aina ka hena nupida thasaba thamlubadagi ai isagi study career da thengdre ai hose wakhan saranaba khoshauna badana pik thale nupa khogi responsibility asukimati amkhre aduna nusinaba matamda yeng ga nusina aduga ina mana vlog pirapa matamda aina mamana bisingda pawsen khibada madu agi khwaidagi asawa asoibani haire aina pawsela bada matungda sengano angamasa yamna tayana so hairake aina pawsen khibada maramdo mabu nusibaini aina tamina leithomba tardi sahi phana ibaningi nusinaba satloi masiso aina mabu thamasina nusijarubagini ibanige nusinarenge matamda sanakhiba wari satmina khiba mafamado ahing thenglaga adumak hena nisinga pa hele kawbase sungangwamde mata asida wari yasi mayamda tahan sabalo jare mayamna channel asibu nungshibiduna like share madi subscribe to bio arobada mayam puna opu ikok nono khurumjari